Jeffrey Epstein, angakpana thalava pot ki mi. Hoskan Facebook, YouTube, Insta, Epstein files ngakta ngaikre. Lanai achin balai budagi video sembangam dadana le jariba ingonda Epstein file sembiu takpirapasi masing onthokna yamkre. Aikoina khangle Epstein chahi Taranipan Sudrivi angang nupimza singi hakchang da chopa child sex offender amani child sex trafficker amani duga American financier masuni adubu hariba singasna imaidi ipung phungna tawkhlapdagi kuini irailaina ubdagi khangbu magi saktak adu ijragasu nang aigum laidaba prajana sungkang khangbang ngamdabadugumba sumnagi sanjau paiba crorepati billionaires leibak amagi khwaidagi chawba phamnaiba amani celebrity khara khuzu kharatana khangbadugumba magi khwaidagi hina tamthiba hangoi tukachningai oibadugumba saktak amasu leiri haibasi miyamgi achetpa thazabne. Jeffrey Epstein Mana leibak amagi president ka irai laina migi ningthong macha masu singa ka irai laina powerful celebrity kya sing aduga scientists Nobel laureates amadi tech billionaires kya ga ha ha hi hi punminariba nongmei bomb top yonba arm dealers amadi intelligence ka samnabani hainaba media moguls kya ga maga laina chara saminaribasi magi mi loina tinaba haibagi matik meyai amadi magi mapal naidarba lanthum aduna oithok khalibra or padar marumda leiba kananasu khangbang ngamdaba aronba amadagi mabu asuk tawbu ngamba mi ama oilakpra haibasni. Numitu July 3, 2019 FBI amadi NYPD anina khusum naraga Manhattan da leib Epsteingi yumjau adu thong phakairaga thi humba changakhi million humfu tara taret ki mamal oigdava bigyan gi khuchu klai jantra kyan mathau tawliba magi yumjau adu FBI agents na horror house aki tujung balaina pokhan bi yumni haina phongdorkhi yums dai moina akampit ki pi thongdava haktin nabagi duma photo lishing phangki mana sanglaba chahi kya saram chu chathrak bagi mai larab kudam changdam sing mausha oidaba mongda haktin nabagi paintings kya kam iho nabagi shana put kya lubricant bottles kya amadi khwai maru oina ma amadi magi khutpuna chathrak pa mathong huktraba kam badgum crime sing adugi photos videos yarba CDs amadi hard drive ki leipung amasu phangki Paklang the tech titans Elon Musk amadi Bill Gates ka maga kaminaba photo was frame jalagning thina thelami atopa frame amadana Bill Gates na soi tawba maduda I was wrong aina lalamme soiramme haina Bill Gates na iba sel chapi amaso frame jalagning thina thamami atopa photo singdana Jeffrey Epstein Saudi gi crown prince Mohammed bin Salman hanagi American president Bill Clinton hoziki American president Donald Trump British billionaire Richard Branson Bob John Paul II, Mick Jagger, Fidel Castro, even public intellectual Noam Chomsky Pawamaga Pulamki, photos leramki. Magi yum sing thungna ka khudingmak loina khurak hangdana security camera sing hapamki. Epstein gi cheating panghora victim nupi amana kona sumna phongdorki madudi magi yumdu khongda giton faw head to bottom arun ma hidden camera sing loina ningthina chakshina fit tawune madu singdu central security kam da loina kapthopani haina phongdorki Swice dagi aikoina khangba yabasi Epstein na magi arunba camera sing asigi mateng dagi maga pulliba sakti leirba miyosing VIP sing asigi makhoigi mingcha thiba yaba makhoi lekha tanba ngamgadaba makhoigi phibam kaiba tanjada namsil hubadugum compromising situations ta namsil wa photos videos Epstein na soidana leiramgani haibasni Sigi matangstagini Jeffrey Epstein ma thudokpa intelligence agency amagi asset amo irma phau yai haiba theory masu thurakribasi Bhabna lamsin biu Epstein na police leivak amagi khwaidagi maruiba decision phirep lobunga mamiyo shingna ayambani haidi makhoigi jugo chadaba photo video khara likthok ulakmam tamda leiba ama thak ngan mungamgadaba duma mitinna ayambani Masdani Epstein na angang nupimsa sing laloliba leishabi asing basing laloliba simasi malimgi sakti paiba lingak basing machin chat basing control tongnaba thaklam diba lang amara haiba sisuni chingnaningai oiba wahangamani Ama boiro Epstein degree faw yaudna angkagi oza macha makak urumbadagi akiba phangna sel paikhalaki haibasmadi kakningai leitrabwani Hoi manasel pakla krisi satri de chopo oza amo iramdagi billionaire na tabak line sulo low the gumba financier mo irakdagini haina longnaragasu
No, masi khaknadi mabu asuk ina khulalakpo ithoklu yaiba theory kyasu thorki. Madudi magi lanthum kyamu leibage haibadu haipet panjarake. Ngasai FBI amadi NYPD anina thomjin kiba yumdudi magi marang karb langai kya gi maraktagi suknagi amma khaktane. Ikui ne school ki oja macha makhak oiramba magi mingdale ramisi America gi Virgin Islands ta ekar humfutra gi private ithat ama. Sigi ithat asini ngasi miyamna Epstein Island haina wawa launa ribado. Sigi asengba maming budi Little St. James Gaway. Sigi ithat the maming chatpa kana laki makoina kari tormai yai haibaduna atopa video madani naminase. Ithat the angang singi ithai angang chai Satan na angang sing katli ka haibaskumba verified tawdri official and verified tawda wakya sulai aduna sigi matang de khoi pankiroisi. Peristasu Epsteingi apartment amalai Virgin Islands Flavor Great St. James ki mapusu Epstein New Mexico dramagi ekar lising tarit chonga chawat kumba achowa sanga loinabad kumba rains joro cover rains amasulai mana chathuk chasin taurisisu full luxury dani maduri magi Gulfstream jet ani lei aduglam sang paibagina Boeing 727-200 amadi helicopter ani sulai makhada thongbishu magi luxury car collection amadum yam lingna lei madu loina maming pallagadi yam sangani aduna aibu inai pithuk charake. Jeffrey Epstein mag kyamuk sel paiba mino haibasi masi chap chabdi kanana su khangde lamsam sum panabagi watani adu ma billion lomdari soidana pairamgani haina thajanai. Epstein hanboina pharubasi 2008 tani sigi ma hanba phaba matam state mana lermi ba kaisum sangsti America gi justice system masdi suknagi lair basing khaktagini atak aphongna baduma mokhalgi kaisum sangdani madudi mana lermi si purai khoi ning thogi mongdani madudi magi seba tohnabagdam thoina staff phawba neki hairi magi sel dugi thongsu sunglon londana hangdogadum thammi hairi aduga ma yam kuidabida chahi ama makai khaktagi matungda madum thorakre masini America. Jeffrey Epstein ma matau karmna sikhi mata singna suicide tawkhibra natraga kanaguma miyoi kharna lawtunaraga hatkibra aduga hojiktada ma sikhre haribasi achawba namthak ama oirambi yai haibadgumba theory amsu kanna chaithorku masana tabani madudi ma siban matudaida camera singdum mathau torumdi haibra mongonda onsilamdi haibra aduga thongak pasingsu loin tummaleirammi Nadavawa, Madudi Atay inmates in the Maquin Aduquiner, but Gumamata, Suntok Topalate, Heidi, Jiminy Actani. Adugo Housik, Arui Boina Lak, Tribu Hangdi, Sigi, Jahi Suzadribun Noribu Pimsasing the Quidigi Ludabu Quidigi Kambas Harms at Teleman Pasiga, Nassing a sim Malem, the Quidigi Jetsman Ponariba, Lebaki Leader Kia, Villainer Kia, Celebrity Kia, and Magnava Marup Sanaram Livasi, Maquis abstinence at Tariva Hangui took a Hangoiningai Oiraba horror sing of the Gimarum the Swede and a Kangbi Yarungani. Adubu Maquina Tumina Lislam Lipsikari Marum the Gino, High Basni, Masiki Matang the Naikui Atopa Bidio with the Swedena, Naina Minasi.